ngase hingpung ani taramdai adwai da kuki khulai paiba singna Bisnupur district ki Tronglaobi awang laikai da RPG sizinaduna bong kapsilakpadagi pikliba angang ani laikhidraba angang ani adugi mameng sahi mari khakta ngariba tomthen oinam amasung mahaki machanupi tha manga khakta ngariba laisna oinamne loina na angang ani sigi mama adu sokpadagi ras medicity da akanamo ongda laikana khre hari lambi de miyamna tholaktuna lambi thingba hwkhre Moirang police station mamangda miyamna mai thakre pot puba truck ahum su mai thakre lambi thingjinkre pokhaidriba rocket launcher amasu phangle hari nakalamromda XM birena ngasi anga ani laikhidabagi thodo adubu akanamo ongda yaningdaba phongdokpaga loinana nungaitaba phongdorakre matam kaktana Kumhei harao isai thabal athengba thamle haina all Manipur apunba imalomna phongdorakre Haujak Ladipa Manipur ki tangdu laita taba phibam amadi Tronglaobi da Kuki terrorist singna mihathina angang ani hat khibagi thawong ase yaning daba phongdokpo oina matam kaktana Manipur da harau Kumhei isai thabal na chingba punamak athingba thamjare masida karigumba pangthok lamba tarabade lamdam adugi mioi laikai singna masa na responsible lawgadabane haina en gitarani President all Manipur apunba imalopna khuyek pidun thadorpa serol amana phongdorakre nakalamromda Manipur ki CM Yunam Khem Sanasu Tronglaobi ki attack pu condemn torokpa loinana sugumba terror ki thawng ase tolerate tawroi senari pasing action lokhat kadi haina phongdorakre nakalamromda ngasayok Tronglaobi thawdokta angang ani laikhidaba da Home Minister Govindas kon thousand na condemn tawduna nungaitaba phongdokre masagi matangda kupna thijile haina makhata na phongdorakre amade marale basing matik saba phangpham thokpa dandi pigani haikre loina na maike kiada lambi thingbagi khongjang sangsinakre lukram lerak MU gate langthabal lelong yoromdai loina na kwa kaithel da dukan amsung market thingba hwkhre hade nakalamromda arambai tengogi Robin mangang khwairakpam su wafam khara phongdorakre madudi CSO ama ani na su haiba take Imphal da Kuki lakpada akaiba leitre haidana aduga government su kaukthunga rasi kan lauri madugi sapchaba mahai nungaina tumjariba pikliba isa ani da phangledana mapoksigi oina nungsinaba su sungya yararoidaba sida adugyamna mithibong mitambal minai oiningibasibu kamai tawbono haina Robin mangang khwairakpamna phongdorakre Kuki militant singna tangkhulge khul manga da nomai kapsilkhre khunja singna yaning da phongdoktuna akanba khongjang sangsinkhre nahan Christian lining satpa singna malem gi mafam sinba thungna Easter Sunday gi thorom pangthokna khiba numit ki numidang waram pung taruklom tarakpada Kamjong district ki manung salliba thawai tangkhul khulge khunja singi yum tamna Kuki militant singna aphaba makhalgi nomai sizinaduna kapsilakpadagi yumgi thong thonau kaya akai toy thohan khibaga loinana misam singda akia khangnagan khibagi mayakta khollasigi khunja singna akaramo ongda yaning dabagi khongjang sangsin khre thogdo asi khollasi tamna ukhul district ki Jalenbung khongsai kholdagi Kuki militant singna aphaba makhalgi nomai sizinaduna kapsilakhibane thogdo adu da central force singna nomai kapsilakhiba mafam lomda sangsinduna combing operation sathabagi mahota thawai khulda oina thi humbagi thabak satharabasu misamikhai naiba thawne haiduna satharakpabu misamikhai naiba thawne haiduna yaning dabasu phongdokhe khonja singge khongjang gamari lenana thawai tangkhul khulgi head wongnangyung ngalung na hai nahanu medawaram pung taruklom tarakpada aphaw makhagi nongmai sizinaduna kapsilakhibane nongmai maruna khonja singge yumsingda pankhe laibak phabadagi asopan yawhaudabagi wane yamna ngaklibadi nongmai kaplakliba maikairomda combing operation sathabagi mahota tangkhul khullomda Central Force in the Humbagi Tabak Satarakli Basikaram by agenda gi Makadano Hanke Central Force in a sea Misamiabunga Pis and Binabalak Liberana Traga Kulai Paiba Kuki Simbu Savatuna some Zaraba Kul sing the attack the Holabrahain Su Hanke Nahanumidawara Puntaruklum Tarak for the Tawai Tankul Kulda no make kapsilak Kibungumna Monkot Zepu Sankai Sikibung Amadi Sare Kona Singbu Kul sing the Sukuki militant sing the no make kapsilak Padagi Tankul Bullet Sing a Su Kudhanake Sera Sidangarang Security Force na Tui Tankul area Yauna Jalenbung Amasung Sankai da Operation Satabada Bunker Kulumdoi Tenabadagi Tugairam Bagaluna empty case Kungamanga recover Taurak Lahade
Nupi masa ama laikhidabagi update pirakre lanjalaktuna relic camp ta leirakpi sahi taret ki nupi masa ama ikai khomna ba manghan biraga hatpa oigani singna ba maongda siram lei khoi saunarba IDP sing amasung miyamna irilbung PS ta thomjilakpada tear gas kapkhre police na case lokhale senabani singnaba masin manaw thokpa langamba pharaga court gi police custody laukhre hari ngarang Imphal West District ki lamsang PS na konba mayang langjing taning community hall da Manipur State Commission for Women na sinduna crime against women redressal mechanism haibagi matang da noma ki oba awareness program pangthoklamdai da Imphal East ki irilbung PS ki jurisdiction manung chaliba singjamai thongwangma khetri lekai ki turel khongban ki mafam amada masagi ikai khumnaba mahan biraga hatokpani singnaba moongda lanjalaktuna relic camp ta sangjafam loraki bi masagi sahit taret khakta ngai binpi masa amage asiba haksang phanglei natonda nahi taramba yauna makhong makhut thudek piramba manba phibam amasung mai gi sarukta su sokpagi mafam singaloinana sina Kibinipi Masasigi Maming Oinam Sanu Toy Kawi May 3 2023 dagi Haurakiba Lan gi Thaudok Singna Maram Oiraduna More Kunau Ward number 9 dagi Lanjalaklaga Akampat ki Ideal High School da Hangbaduli Kem ta Sangjapam Laurakibani Haide Laikidrabi Sanu Toy Eastern Ideal High School da Class 1 Tamlibini Mahake Haksangna Garang Nongalamdai Pung Ahum Makarom Tarakpada Sangjamai Thong Wama Khetru Lekai gi Turel Mapan da Leiba Crematorium Amasung Community Hall Anigi Maraktagi Bane Thaudosigi matangda police na lokhatba case ka mari lenana Sursanpur dagi lanjalaktuna case da leminaba Laisram Langamba sahi kun gamapan apokpa L Bir Singh police na pharga Imphal East ki Chief Judicial Magistrate ki court ta puthoklaga police custody remand laukhre Laikhidrabisanu thoigi mung manungko unarubada makhoina hai Laikhidrabisanu thoi nahan makhaigumna adumak sanaraga leiribo ningloi mahana yamna pamjaba tharoi thongbaga boraga pijanaba leirakpane adugu numidangi sak thidoklaga punna chaminanaba maha kaurubada khumlakhidabane masidagi mahana leiramba yaba mafam singda sattuna thiba yaba thiki relic camp manungda leiba pukhri gi mapanda leiramba ui haibadagi pukhri manungda phawba kumthaduna thiki mahak thibada thaudosigi matangda police na lokhatpa case ka mari lenana pharaba Basu Yarom Ki Adubu Nahanumidang Pung Taruk Tarak Padoida Masanu Pibu Hatoklaga Tamlam Lava Matung da Langambana Mahak Tib the Yokshinaba Oiramle Mayamadi Lai Oknaba Oiramgatra Haiduna Moibung Ani Hum Papa Kongduna Mahake Kongo Lake Konatangda Rulik Game the Leminaba Mio Shingna Police na Parable Langambadi Sanu Togi Mayamba Sing Toklaba Su Singnabadaki Rulik Game Ki Committee Mio Shingna Wahong Pohong Tauke Masida Singnaba Helak Padaki Police Kogduna Wahong Pohong Sata Hanbada Mahana Singzamai Tong Makada Toklaga lang thoklamagi wafam phongdorakibani haire PLA ki kadar ama nan thokhibaga mari lenana police person ani suspend tawkhre police control room ki serol amada hengang PS tagi nepram lemba elias tomba kauba PLA ki kadar ama police custody tagi nan thoktuna chen khibaga mari lenana police station asigi sub inspector MD Akbar Shah amasung constable number 0915654W Jures kauba person ani service tagi suspend tawkhre haire Hanagi Chief Minister N. Biren ki voice sample nauna lokhalaga sangyeng taunaba SC na khangan khrei Manipur da thokliba kanglop ki irang asida Hanagi Chief Minister Nongthombam Biren haktengna na Chennai haiba audio recording ama viral oirakhibaga mari lenan lokhalakpa case ta National Forensic Science University na N. Biren ki khonjal gi recording nauna lauraga asumsum da du puthoknaba Supreme Court SC na khangan khrei Supreme Court ki maikai dagi April 3 ta pi khiba yathang amada Central Forensic Laboratory na XM N. Biren ki khonjal ni haiba audio clip ama lali sumi khangdokpa ngamdre haiba wafam pendaba phongdok Loinana Union Government na Thorang ama tauduna hanagi XM Biren bu Gujarat ki Gandhi Nagar da leba National Forensic Science University da Kauraga voice sample lokhanaba khangan khibane mamang sahigi February thada laibaki khwaidagi wangba court asina Central Forensic Science Laboratory na N. Biren gi matang da sathakhiba audio clip ki tijinbagi report adu sil cover amada puthoraknaba khangan khe madugi matung sahi adugi May thada hanagi Chief Justice Sanjit Khana amadi Justice Sanjoy Kumar anigi maikai Central Forensic Science Laboratory na pikhalakhiba report adu matik chade peningai oide haike loinana laboratory asida anobo report ama semnaba khangan khibane Central Forensic Science Laboratory gi maikai asumsum da puthokpa ngamdabaga siga mari lenana Supreme Court na amuk National Forensic Science Laboratory da sangeng amuk nauna chathanaba khangan khibane haide Prime Minister na Manipur ki territorial integrity matampuna magtanga kane hana parliament ta laukthokhrabani haina CM na phongdorakre
Thasigi marigi ayukta jiribanggi damak Imphal thadokkiba Chief Minister hwkhre chana ngana ayuk mafam adudagi Imphal da halakpagi lambida Rongmai Naga singna namna tariba None district ki Longmai Part 3 multi-purpose hall da pangthokpa BJP gi niputare suba mapok kumon thoram da saruk yakhre thoram asta Chief Minister na BJP asi lebasagi North East pu nungsipa party ni hairaduna lekhidraba Prime Minister oiramba Atal Bihari Vajpayee na North Eastern region sakhanabagi damak donor ministry hangdoklame Manipur gi territory integrity bu matam supada ngaktuna thamgadabani haiba wafam Prime Minister Narendra Modi na parliament ta lauthokhrabani haina mahana phongdokhe Jennings da angang unabada nupi ama laikhidabadagi irang thokre police na mioi nipan phakre Jennings da angang unaraba matung da maunaha ama masage phibam sokselakpadagi laikanabada kanba ngamdana laikhidraba matung thaudo asibu yaningdaba phongdoktuna irang haurakhiba laikhidrabigi imung manung amadi marimata singna layeng sangasigi A block ki potche khara ama ata thohankhre layeng sangasida inang haurakhiba singbu police na tear gas kaptuna tankhai khibagaloinana layeng sangasigi aka atoi thohanbada chenabani haiba mioi nipan phagat khre hairi laikhidrabi maunaha adugi maming pebam ongbi matauleibi sahi kungamari mapuroiba P Dinesor kawi hianglam hiran maidagini haire thawdosigi matangda phangba pawna hai thasigi anida angang unanabagi damak laikhidrabi maunha ase Jennings da pukhalaklaba matung thasigi marigi ayuk pung 10 khara helakpada masanpa ama pokhe adobu numit adogi nungthal pung ani khara helakpada masa nungaite hairakpadagi ICU da pusinduna laikannarabasu masagi phibam hena sokselakpadagi ngahan ayuk doctor singna I khara kaplasi hairakpadagi E bottle nipan kapkhe E kaplabasu masagi phibam phagalaktabadagi nahanumidang pung 10 makhairom tarakpada laikhidabani haire laikhidrabina masa lumlakpadagi layeng lakhiba doctor aduga unanaba haijabada unaba phangkhide masina su hena asawba pokhalaba mioi singna layeng sang asigi A block ta changlaklaga akai toi thohalambani haire irang horokpaga mari lenana police na chenabani haba mioi nipan phagat khibaga loinana laikhidrabagi mapuroiba busu phu saikhi haire thawdosi thokraba matung ngarang Jennings ke authority ga laikhidrabagi imung manunggi mioi singa punna wari sanakhre loinana laikhidrabigi hakjang imung manungna lauduna aroba mathau mangam pangthokre haire singda damgi imai nem tharakpana isingi awaba mayongnaragani haire Manipur ki Public Health Engineering Department ki Executive Engineer Water Supply Maintenance Division number 1 na ngarang thorapo zerol amada singda dam ki isingi imai kham thengna hantakhibana singda amasung kangsup ki water treatment plant na koliba iroi shemba Uripok Langol Game Village Rims thangmaiban ki sarukhara amasung Lalambung na singgo mafam sing sokhalagani maramasina ising imai nem tharakpana sohangadaba consumer singna dam asigi isingi level na normal supply tawbangamdri phawbudi khudung sataba ase loisang asiga khanaminarasi hairi Bompoka Hankiba KCP MC Progressive Nani MU the Red Zone Lauthokre. Haukiba April Marigi Numidang Pung Taret Kara Helakpa Matam the Manipur University campus Manung the Bompoka Kiba Taudo Ado KCP MC Progressive na Sathabani Hairi. Aina Tinkrabalup Asigi Information and Publicity Secretary Mahai Komba Maitay na Kuyek Pidon Tadropa Serola Magimatungina KCP Military Council Progressive ki Operation ki Makada Manipur University campus the Bompoka Hankibane. Bompoka Hanba Duda Simina Yahondanaba Lob Asigi Chairman Sinkhai Kuman Takhel Aken ki Maikaitagi Akan Baya Thangpirak Patagi Aswangam Yahondana Bom Adopo Khayan ki Hari Makatana Lob Asina Manipur University Bu Red Zone Oina Lauthokle Hari Lob Asigi Research and Analysis Wing Ro Nakopna Thijalaba Matung Manipur University da Corruption na Thumhalaba Chenjaba Terrorist Singi Sendan Pham Ama Oina Onthok Lamba Thengnare Masina Maram Oiraga University Asigi Vice Chancellor Khangem Pale Ningombam Leraktagi Nauram Loken Amadi Mahaki Marumda Sakti Pairiba Imphal Eski Sekta dagi Hidam Ajit Maitena Thabak Hapi Gani Haiduna Mioi Kiyadagi Yamlaba Senpham Khongatkre Haiba Khangbangamle Makhatana University Asigi Registrar Premjit Maitei BC Loken Amadi Hidam Ajit Haiba Mioi Humase Numit Nini gi Manungda Party da Sangjarakadabani MU da Thabak Sangnaba MST gi Oina Candidate Amada Lupa Lakh Kunthra Manga Assistant Professor gi Oina Lakh Homphudagi Humudra Phawba Laukre Haibagi Pau Lukki Thijiliba Ro gi Makutta Leire Mamangda BC Oiramba Pande gi Matamda Inang Thokpadagi Lauhodaba Thabak Singi Khudong Saba Haujik BC Oiraba Naurem Lokendra Maitena Phanglamle Manipur University campus Manungda Bompoka Hankibagi Maram Party na Lebak Miyam Amadi University da Leriba Mari Lenaba Khudemakta Khangalakle Mahiloi Sanghai basi Miyoibagi Anisuba Yumni Asugumbu University Asida Mamang Tha March Kunganipan Pangthokiba I Glam Miss Amadi Mr. Manipur event aduda just nupi amana Kanglai Ningol
contestant amada English londa wahang hangkiba adugi pakhum maitai londa piba haurakpada English da pakhum pide haiduna ikai khumnaba event adugi stage da ikai ba pibagi mathakta social media gi khutangda malem sinba thongna maitai phuruk ikai ba pikhiba adubu yaningda ba phongdorakle state singda chak thong gas naronda yon thokpa thingnaba akanba wafam khanghan khre hare Ministry of Petroleum and Natural Gas na sakthong gas LPG naronda yon thokpa thingna ba state singda akanba wafam khanghan khre marak sida diligi oinati LPG cylinder go down da yon ba thingkhre West Asia da chathariba lan asina maram oiraga malengi oina petroleum products singi awatpa mayok narak pasina maram oiraga miyam da LPG amasung petroleum ge pothok sing leptana phanghanna ba amadi miyam na phanghawraroi matagum leisin ba thingna ba gidamak Ministry of Petroleum and Natural Gas na numit ki review meeting pangthok tuna hiramasigi matangda state singda tongan ba akan ba instructions sing piduna lakle ministry na state singda pikhiba akan na pautak matungina state singda LPG black marketing thingna ba control room hangba district monitoring committee semna ba khanghale state chief secretary principal secretary FCL gi secretary amadi atai makok thongba official singda khangan kiba matungina miyamda LPG yauna petroleum products sing phanglaru habagi mi paiba phauduna bagi damak numit khudingi government na lokaliba thabak sing khanghanba social media da aranba wafam sing thagat pathingba district administration na numit khudingi drive sa thaba commercial LPG allocation thokpa amadi PNG amasung atai fuel sizinabagi sang wangkhathan gadabani haide ministry na paper report amagi matungina tongan ba state sing da sathaba LPG black marketing drive ta punna LPG cylinder lising yang khaini thoi phagat pangam khre masiga mari lainana mi chani kun phaduna FIR chani panjang khai lokhat khre masigi mathakta LPG distributor samaga tarani pangi mathakta penalty pi khre amasung notice issue tawkhre makhatana distributor nifumathoi suspend tawkhre hojik oirakliba phiba masida LPG gi awat pa lehandana bagidamak LPG booking online da tawhanba amasung delivery authentication code ta base tawraga LPG phanghanba si yauri marasida ministry na state amasung union territory sing da pidiba instruction asige iroinana Delhi government na ngarangdagi LPG cylinder sing hakthengna na godown da yonba thingkhre Service rifle soiduna kapthorakpadagi army jawan Sire hare Jammu and Kashmir gi Kupwara district laiba kem amada mahaki service rifle soiduna kapthorakpadagi army jawan ama sikhre haina official singna ngarang phongdokkhre official singdugi matungina thaudo adu nahan Kupwara district ki Kalambad area da laiba army kem ta thokibani laikhidraba jawan adugi maming Jagdeep sahi kungamari kawi hana phongdokladuna makoina haike mahaki service rifle soiduna kapthorakpaduda Jagdeep aruba phibam da sokpadagi ahanbada Handwara da laiba hospital amada pukhatki matungda mahak Srinagar da laiba army gi 93 base hospital da refer tawki adubu laikanaba ngamdana siki haina makoina phongdorakkhre